Kuki Khulai Paibasingna Fagauchau Ikai Police Station Konba Saiton Gram Panchayat Ke Nganukon Ward number 8 Talaiba Salam Mani Koba Miyoi Amagi Yumda Bom Pokai Handuna among Ata Thokalamle Miyamna among Ata Thoklaba Yum Adu Yeng Bachanguraga Tholakpada Bom Ani Ama Amu Pokai Rakpadagi Miyoi Ani Sukle Haide Salam Mani Gi Yumda Bom Pokai Handuna among Ata Tholam Liba Adu Ngasi Ayupung Taruklom Tarapa Adwaidane Aduga bom machetna panbadagi soklaba miyoi ani aduna Saiton hayai kon maning lekaidagi thongthombam indubala chahi kuntraga tare mapuroibagi maming lekhidraba en bisorjit amasung Saiton awang maning lekaidagi soibam sanatomba chahi yangkhaini thoi apokpa lekhidraba angobi kawi haide soibam sanatombana yet thangba khubomda aduga nongthombam indubalana oi thangba khongda bom machetna panbani haide Kuki Khulai Paibasingna Maitegi Yumda Bom Pokai Handuna among Ata Thokan Kraba Matung Saiton gi Miyam Hawraktuna Bom Pokai Hairiba Yum Aduda Changlaga Yengnaba Honarake Central Force na Thingnaba Honarabasu Namduna Bom Pokaiba Mafam Adu Yauna Miyam Adu Sanghimke Miyam Aduna Salam Manigi Yumda Changduna Yengbada Yumgi Mafam Kayada Akai Atoi Thokliba Adu Bom Machena Panbadagini Haiba Chap Chana Khangbangamke Yum adugi mafam anida bom phumlaga pokai hankibagi kom macha ani amasu tawkhaiduna leramba miyam aduna thengnarakhe yum adudagi thoraklaba matung chawrakna ayuki pung 9:50 tarakpa adwaida yum adudagina meter 50 humfurom chatlaga leiba mafam amada amu bom ani pokai rakhe bom pokhaiba aduda soibam sana tomba amasung nongthombam indubala bom machena palaga sokhibani haide makoi animak Manak nakbo hospital da pukatuna first aid piraba matung makha taba layangi damak Imphal hospital amada bhotkre haide bom na miyoi ani sokhan khiba adudagi khoishawnaraba miyamna central force ke bunker sing adu thugai khe thodok adu thokraba matung Bisnupur district ki SP yauna police ki mukok thongbo officer sing district administration Bisnupur gi ADM toijam opendro amade kumbi AC ki MLA sanasam premchandra thodok thofom da laktu ningsim khe Hausiksu mafam aduda bom leramba yai haibagi chignaba leibadagi theba hombagi thabak akan monu chathare forensic science ki team amasu thodok thofam de changduna thijinba hokre haire ngasigi thodok adugi matangda Saiton Gram Panchayat ki pradhan M Ibom Chana hai ngasigi thodok ase kanana thohan bano thodok asida chenaba sing athuba matamda governor amate district administration na thigat piu amade matungda asigumba thodok ase thoktanaba singbiu haina bhagna phungdokhe Thodok asi kamai thokona na koina mari lenaba mogi company commander da pau selauza matamda makoina e bombala gumba ma pokhai bani haibagi akoida singadana ba haiba haiba tare do kunja singna pendra ba sing nam bongi makon akoi thodona adum loina khangna rabani koi irang asi kuina thola bani na adudi thoi ba imung du yumdu akoi am kasang ga jengjage haibadagi akoi miyoi khara isamag yauna akoi sangsalak badagi praja gi sapu si henjalak badagi yumdu changa jengjare yum adugi manungda akoi makhun macha ani bom se phumam ba hai tari mi changaga phumambagi sobo khudam lai mi khara changame haibagi akoida khudam khange koi mathak bom gum kapa ga tarak bagi jinga hoba khotbadi laite aduga bongi mache na panagi phanglang da kaida sokwa jinga da hobadi ai manung dagi loin ujare makon ani horga lai adu ko mari leinaba moi company commander adedi magi commandant sing adu siwo laga wadi sanarasi yana koina mai thongnar ba matam sida ikhang khangodana akoi eastern bom la karino khangdaba ahu makholani taraga mayam kain chenare aduda koina mu changang ngari badi ngasai ayuki yumda mu bomna thugaiba aduda yengma thora changor tholak badamu khangodana koi hana phumna lerambra nadraga kanana nu karino khangdaba makol ahu makolani ka koi oijeta yamnakpa range ta pokhaira badagi haiba kogi misamani mamuk sokose ko yamna thomoi sore nungaijade aduda koina chinghan matamda moi army su yam kana hakoi bido changtana ba thingi khunja singna pameba local leader singna pameba de mera paibi singna pameba de haiba ngasi sida koi thongda deploy toriba akoigi CRPF ki check post adi sida akoigi lapses laiba mafam sida akoigi front line da akoigi central force asi kakhat piraga state post na thong sida akoigi entry sima akoi changdok changin entry sima state post thambi base prajana pame adu loinana hoji haiba akoigi moine tek to basangai ba hek mafam sida ki koi sida thokpada loi ure sigi sida kongnang kong malai asida sida ko front line sida post ama thambiba aduga maningda hoba post ngalai post ani ma somda hapchen berga senje post thamagadi masigi thodok si makha dana thogoi hadra haibagi pajagi thajaba lai Saiton gi khunja singna aikhoigi paumida phongdorapagi matung ina Salam Mani gi yum ase Bengali gi yum singna koishilaga leibane
Yum mapu Salam Mani amasung mahaki imungi misingde kumja ing 2016 ki May 3 dagi haurakhiba irang asina maram oiraka yum thadoktuna hause Kaibulam Zawda leiba relief camp ta leiribane. Nakal amaromda Saiton Gram Panchayat Ward number 8 ki manung chana leiba nganukon hairiba mafam ase hauzik maitai changba yadana leiriba mafam ne. Loinana mafam ase Central Force na ngaklaga leiribane. Central Force na ngaklaga leiriba mafam amada matau karamna bom pokhai khribano. Thawong ase IDP sing mayumda hanjil hannaba lengang na honariba ase mai paktanaba kuki sing na honaba male. Nganukon hairiba khul asidagi khara chatlaga kuki gi khul sing su leiribani haina khunja sing na makha tana phongdurakhe.